Moirangda ngarang arang famfamba ahal ama sikhiba amadi atopa miyoi taruk amana asuk apan nanghankiba thaudoki hek matungda Coordinating Committee on Manipur Integrity Manipur Kokomina Kudaktagi Manipur Public Emergency lauthokraba matungda ngasi miyamge punshida chauna akaiba pikre dukan sing hangnakhidre passenger gari chenbagi chang hanthaki lambida mahushagumna mi kaya chatnakhide maru oiba pauna kaithel thangal kaithel amadi tongan ba mafamda famba insang napi yonba sing amatta famnakhide panda yabadi ngarang paumi singa unaba amada Kokomigi Coordinator TH Somorendro na ngarang thaudok asikhak natana mamangdasu thaudok kaya ama kuki chin kangbu sing asina lalong kaya chatharakpadagi micham kaya ama lekhidre kaya amana aso apan nangkhre Fibam asida Manipur lengak amadi India lengak na hanjin haijaraba faubada ngarangi thaudok asi amuk thomlakle masina takpadi lengak na Manipur miyam ngakpiba ngamdre haibani makhoi gi mathakta miyam na thasaba amata thamdre Manipur gi mapanda sathok sasin tawbada khudong thinengai oire chekna saba yum sing gi manungda section na lagiro Manipur amadi India lengak na ngakpiba ngamdrabanina Kudak asidagi Manipur da leiriba school college sing kudak dagi Manipur da mahosagi punshi hanjilaktre fauba public emergency lauthokle haina lauthokre Chatliba thasi ki tang amadagi hauna kautruk amadi senjam chirang na chingba mafam singda kukila lauba singna drone gi mateng lauduna bom thadaduna attack chatharakiba thaudok adugi mayokta laukhalakpa khongthang amada Manipur da haujik drone kapthaba ngamba India da sajaba drone am Imphal yaurakre Iscom da phangba awangba thaki pawgi likhunama gi matung inna drone kapthaba ngamba drone am hairiba khutlai makhal asi Central Reserve Police Force ta sizinanaba khusinarakhibani Manipur gi irang leiba mafam singda mathau tauriba CRPF ki khang hairaba personnel singna hairiba drone am asi mathau tarakpa mafam amadi matamda sizinaba haugadauri drone bu thengnaba ngamba drone am system asi India da semjaba counter unmanned aircraft system makhal amani hairiba khutlai makhal asi maikai khudingmakta haibadi omni directional da coverage piba ngami masigi mathakta khutlai asi mafam amada naplaga natraga khinduna thamlaga sijinabasu yahalli masina global navigation satellite system khudingmak apan ba piba ngambaga loinana mi yaudaba nongthakta paiba potsaksing haibadi unmanned aerial vehicles UAVs singi radio frequency sing thingjin ba haibadi jam tawhanba ngami ahanba oina hairiba drone arm system asigi set ama Indian Air Force na sizinanaba gurutwa system na khusinarakhre Manipur da kukila lauba singna nongmai bom amadi rocket yakna sizinaduna landarakringai jairak asida ngarang maitai taba Bisnupur district ki khul anida long range rocket sizinaduna landarakpada chai humbudraga nipan suraba arang famfamba RK rabai lekhidre thaudok asigi matangda Manipur police na thadorakpa cherol amagi matung ina ngarang kukila lauba singna kaplakpa rocket na panduna lekhidraba rabai Moirang Piangbam laikai dagini atopa thaudok amada Bisnupur district ki Moirang Khoiru laikai da micham taruk asok apan nangkhre ta police ki khongbu amana ahenba security force ka punna kusamnaduna hairiba mafam sing asiga samnariba chingmai singda combing operation chathaki Mwalsang village da lairamba kukila loka singna sizinaramba bunker ani amasung Chirochanpur gi Laika Mwalso village da bunker ama punna bunker ahum thugaiki Bisnupur district ki police team amadi SP na bunker lairiba mafam sing asida changsinba matamda kukila lawbani chingnaba singna nongmai kapsilakhi police ki maikai dagi shu handuna nongmai kapki military chopper na nongthaktagi aerial patrolling chathari IGP amadi DIGP yauna police ki senior official singna kudakta thongdok thofam da changsinduna kudaki oiba counter measure sing laukhatki haina Manipur police control room na thadorakpa cherol asina makha tarakli state asigi law amadi order ngak na thamnabagi pandamda awangba thaki ngaksel gi mifam sing pangthokli police na thok aningda ba thongdok sing ngak thokna ba sem saduna lairi haina report asina makha tarakli Compensation left out Properties Land and Structures Owners Association NCLP LSOA na lengakta thamkiba demand sing adu thabakta onthoraktabana maram oiraga National Highway 37 Imphal Ziribam lambi ngarangdagi hauraga pung humudra nithoi gi economic blockade chathaba haukhre hairi blockade asina maram oiraga Imphal tamna pot chai puduna lakpa gari kaya lambi da panduna leire ningsing bayabadi association asina taliba demand sing asi tha asigi manga faubagi manungda thabakta onthoraknaba haizaki bani adubu lengaki maikai dagi karigumba paukhum amata piraktabana maram oiraga economic blockade ki khongjang asi changsin bani hairi
ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯖꯕ ꯑꯍꯜ ꯑꯃ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯆꯪꯂꯛꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯗꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯅꯨꯡꯆꯞꯄꯤ ꯅꯤꯡꯊꯦꯝ ꯈꯨꯅꯧꯗ ꯊꯣꯛꯈꯤꯕꯅꯤ꯫